Makhataba update. More border seal tawkhibadagi more miyam kham thengna wanare. Myanmar lalhauba amasung junta military anigi marakta haukiba numit kharani asida akanba mawngda khut thongnarakpadagi more da Myanmar gi refugee sing chensilakpa leptaba loina na border town more seal tawkhibadagi nongmagi tangai phadaba polam sing pusalakpa lepkhibaga loina na more gi miyam kham thengna awaba mayoknare. ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯄꯥꯎꯃꯤꯅ ꯉꯁꯤ ꯃꯣꯔꯦ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯚꯦꯔꯥꯏꯇꯤꯁ ꯃꯥꯔꯀꯦꯠꯇ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯎꯅꯔꯨꯕꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯊꯤꯡꯈꯤꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯆꯩ ꯀꯌꯥ ꯍꯣꯡꯅ ꯐꯪꯂꯝꯕ ꯑꯗꯨ ꯐꯪꯂꯛꯇꯕ ꯑꯃꯗꯤ ꯏꯝꯐꯥꯜꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯥꯅ ꯊꯛꯅꯕ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯃꯃꯜ ꯈꯝ ꯊꯦꯡꯅ ꯋꯥꯡꯂꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯗꯨꯅ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯑꯃꯠꯇ ꯌꯥꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯕꯣꯔꯗꯔ ꯊꯤꯡꯈꯤꯕꯗꯒꯤ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗꯤ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯕꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯥꯏꯟ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯗꯤ ꯃꯐꯝ ꯄꯤꯕꯤꯗꯨꯅ ꯕꯣꯔꯗꯔ ꯑꯁꯤ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯖꯤꯔꯤꯕꯥꯝꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒ ꯑꯁꯥꯝ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯥꯜꯍꯧꯕ 3 ꯁꯤꯔꯦ꯫ ꯖꯤꯔꯤꯕꯥꯝꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯄꯨ ꯑꯃꯒ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯥꯜꯍꯧꯕ 3 ꯁꯤꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯕꯨꯕꯥꯟ ꯆꯤꯡ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯁꯥꯔꯒꯤ ꯀꯆꯨꯗꯔꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯄꯨꯂꯤꯁꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯕꯨꯕꯥꯟ ꯆꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯃꯗꯨꯗ ꯕꯨꯕꯥꯟ ꯆꯤꯡ ꯂꯣꯝꯗ ꯆꯠꯄ ꯂꯝꯕꯤꯗ ꯂꯩꯕ ꯒꯪꯒꯥꯅꯒꯔ ꯄꯥꯔꯠ 6ꯗꯒꯤ ꯂꯥꯜꯍꯧꯕ ꯃꯤꯑꯣꯏ 3 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯦꯜꯕꯣꯜ ꯂꯂꯥꯏꯌꯨ ꯖꯣꯁꯨꯋꯥ 35 ꯑꯄꯣꯛꯄ ꯇꯥꯡꯃꯤꯡꯊꯥꯡ ꯀꯧꯏ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2 ꯑꯗꯨꯅ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔꯒꯤ ꯐꯨꯂꯦꯇꯦꯜꯗ ꯂꯩꯕ ꯀꯦ ꯕꯦꯊꯦꯜ ꯕꯨꯕꯟꯈꯥꯟ, ꯗꯤꯜꯁꯨꯠꯇꯒꯤ ꯂꯥꯂꯨꯡꯋꯤ ꯃꯥꯔ 29 ꯑꯄꯣꯛꯄ ꯂꯥꯔꯦꯝꯁꯥꯡ ꯃꯥꯔ ꯑꯃꯗꯤ ꯂꯥꯟꯕꯤꯀꯨꯡ ꯃꯥꯔ 38 ꯑꯄꯣꯛꯄ ꯂꯥꯜꯊꯥꯕꯦꯜ ꯃꯥꯔ ꯀꯧꯏ ꯍꯥꯏꯔꯤ꯫ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯑꯣꯏ 3 ꯑꯁꯤꯗꯒꯤ AK-47 ꯔꯥꯏꯐꯜꯁ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ ꯑꯃ, ꯄꯤꯁꯇꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 3ꯅ ꯑꯇꯣꯞꯄ ꯂꯥꯜꯍꯧꯕ ꯀꯌꯥ ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯉꯝꯈꯩꯒ ꯇꯥꯏꯅꯕ ꯕꯨꯕꯥꯟ ꯆꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯇꯥꯛꯍꯟꯕꯗ ꯕꯨꯕꯥꯟ ꯆꯤꯡꯗꯨꯗ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ ꯑꯃꯗꯤ ꯍꯦꯜꯃꯦꯠ ꯎꯞꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯗꯨꯗ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯇꯥꯛꯍꯟꯅꯕ ꯄꯨꯔꯛꯈꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤ꯫ ꯈꯨꯗꯛꯇ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯁꯣꯏꯅꯥꯏꯗ ꯂꯩꯕ PHCꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤ꯫ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟ ꯍꯣꯁꯄꯤꯇꯥꯜ ꯁꯤꯜꯆꯔꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯍꯦꯟꯗꯜ ꯑꯦꯀꯥꯎꯟꯗ ꯀꯁꯥꯔ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯑꯁꯥꯝꯒꯤ ꯃꯥꯔ ꯂꯥꯜꯍꯧꯂꯨꯞꯀꯤ ꯃꯦꯝꯕꯔ 2ꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯥꯜꯍꯧꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ AK ꯔꯥꯏꯐꯜꯁ 2, ꯑꯇꯣꯞꯄ ꯔꯥꯏꯐꯜꯁ ꯑꯃꯒ ꯄꯤꯁꯇꯣꯜ ꯑꯃꯒꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯀꯁꯥꯔ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡꯁꯨ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯍꯦꯗꯂꯥꯏꯟꯁ KCP PWGꯅ ꯆꯤꯔꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯔꯥꯟꯒꯤꯟ ꯆꯤꯔꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ KCP PWGꯅ ꯁꯔꯨꯛ ꯌꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯂꯨꯞ ꯑꯁꯤꯅ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯅ ꯆꯤꯔꯨꯒꯤ ꯏꯔꯩꯆꯥꯁꯤꯡꯗ ꯏꯀꯣꯛꯅꯣꯟꯅ ꯍꯥꯏꯖꯔꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯩꯔꯥꯟꯒꯤꯟꯅ ꯇꯧꯔꯝꯕ ꯁ꯭ꯄꯥꯏꯒꯤ ꯊꯕꯛꯁꯤꯡꯒꯨꯝꯕ ꯆꯤꯔꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ,
ꯃꯩꯔꯥꯟꯒꯩ ꯂꯨꯞꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯥꯕꯨ ꯃꯔꯥꯜ ꯌꯥꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯂꯨꯞꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈꯤ꯫ ꯂꯨꯞꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 19ꯗ ꯀꯪꯆꯨꯞ ꯆꯤꯡꯈꯣꯡꯗ ꯑꯍꯤꯡ ꯄꯨꯡ 1:05 ꯔꯣꯝ ꯇꯥꯕꯗ ꯃꯅꯣꯔꯟꯖꯟ ꯑꯦꯂꯥꯏꯟꯁ ꯃꯥꯏꯀꯩ ꯉꯥꯛꯄ ꯍꯥꯠꯄꯗ ꯌꯥꯎꯕ ꯃꯤꯑꯣꯏꯅꯤ ꯑꯃꯁꯨꯡ ꯃꯅꯣꯔꯟꯖꯟ ꯍꯥꯠꯄꯗ ꯃꯍꯥꯛꯅ ꯁ꯭ꯄꯥꯏ ꯑꯣꯏꯕꯒꯤ ꯂꯨꯄꯥ 10,000 ꯂꯧꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯃꯩꯔꯥꯟꯒꯤꯟ ꯂꯨꯞꯅ ꯃꯍꯥꯛꯄꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯆꯤꯔꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯨꯅ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ 5.5 ꯊꯥ ꯑꯁꯤꯒꯤ 15ꯗ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯩꯔꯥꯟꯒꯤꯟ ꯆꯤꯔꯨ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯂꯨꯞꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯖꯒꯦ꯫ ꯆꯤꯔꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯃꯩꯔꯥꯟꯒꯤꯟꯒꯤ ꯊꯧꯗꯣꯛꯀꯨꯝꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯑꯦꯝ ꯕꯤꯔꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯧꯒꯠꯃꯤꯟꯅꯁꯤ ꯕꯤꯖꯦꯄꯤ ꯈꯥꯡꯉꯕꯣꯛ ꯃꯟꯗꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯇꯧꯔꯤꯕ ꯁꯤꯑꯦꯝ ꯕꯤꯔꯦꯟꯕꯨ ꯍꯨꯟꯕ ꯑꯃꯗꯤ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁꯧꯒꯠꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯔꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯕꯤꯖꯦꯄꯤ ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯔꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕꯗ ꯕꯤꯖꯦꯄꯤ ꯈꯥꯡꯉꯕꯣꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯂꯨꯆꯤꯡꯂꯤꯕ ꯕꯤꯔꯦꯟꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯆꯧꯕ ꯏꯔꯥꯡ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯆꯪꯕꯅꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯤꯖꯦꯄꯤ ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯅ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯅ ꯕꯤꯔꯦꯟꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯕꯨ ꯀꯟꯅꯕ ꯁꯤꯑꯦꯝꯅ ꯂꯧꯈꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯁꯤꯑꯦꯝꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯔꯃꯥꯅꯟꯗꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯕꯤꯖꯦꯄꯤ ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯗ ꯃꯟꯗꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯃꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯑꯣꯏꯍꯟꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤ ꯊꯥ ꯑꯁꯤꯒꯤ 38ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯃꯤꯍꯨꯠꯁꯤꯡꯅ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯑꯣꯏꯍꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗꯁꯨ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯑꯣꯏꯅ ꯔꯤꯀꯃꯦꯟꯗ ꯇꯧꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯉꯝꯕ ꯊꯥꯛꯇ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯕꯨꯄꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯦꯝ. ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ 50,000 ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯍꯟꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ 200 ꯔꯣꯝꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ 9 ꯑꯃꯁꯨ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯆꯦꯔꯣꯜ ꯀꯌꯥꯔꯛ ꯊꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 22ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝ ꯑꯁꯤꯗ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁꯇ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯍꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯗꯤꯜꯂꯤꯗ ꯆꯠꯂꯒꯅꯤ ꯏꯁꯨ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯈꯤꯕ ꯑꯗꯨ ꯑꯐꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤꯁꯨ ꯂꯧꯊꯣꯛꯄ ꯑꯦꯌꯔ ꯂꯧꯊꯣꯛꯄ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯁ꯭ꯄꯤꯁꯦꯜ ꯄꯦꯀꯦꯖ ꯀꯥꯏꯊꯣꯛꯄꯤꯅꯕꯒꯤ ꯋꯥꯐꯝ ꯄꯟꯈꯤꯗꯕ ꯑꯁꯤꯃꯗꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ꯫ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯅ ꯃꯁꯥꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁꯇ ꯑꯃꯨꯛ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯁꯥꯎꯐꯝ ꯊꯣꯛꯏ꯫ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯑꯣꯏꯅ ꯔꯤꯀꯃꯦꯟꯗ ꯇꯧꯅꯕ ꯊꯥ ꯑꯁꯤꯒꯤ 38ꯗ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯕꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯕꯤ.ꯖꯦ.ꯄꯤ. ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯍꯨꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ
ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯣꯈꯥꯏꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯂꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯜꯂꯛꯀꯗꯕꯗꯤ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯜꯍꯧꯃꯤ ꯅꯠꯇꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒ 6th ꯁꯦꯗꯨꯜ ꯄꯤꯅꯕ ꯑꯃꯗꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯅ ꯀꯣꯔ ꯏꯁꯨꯁꯤꯡꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫